feedback channel da adom bo amukara taram na oxin jabaga loina na ngasi February ki tang nipan Leibakpokpa numit ingkumja lising ani ka kunithoi ki khomjinba pau pijari ngarang nungthil pung ani makhai rom tawa matamda Jiribam district ki baw parada laiba all Manipuri Students Union amsu ki district committee Jiribam ki office ta joined committee inner line permit system JCILPS Jiribam branch na sinduna JCILPS ki convener oiramba PK moirang chana manung matam chadana laikhidaba da awab phongdokpa aduda JCILPS Jiribam branch ki co convener oiriba Y Roman na haikibata ngarang joint committee inner line permit system JCILPS ki head office ki convener oiramba PK moirang chana manung matam chadana laikhidaba asida JCILPS Jiribam branch ki members khuding makna nungai to phongdokpa loina laikhidabagi imung manunggi awabadasu saruk yajari BK moirang chana samas kidamak kathok piramba asi mahaki awatpa mensin bangamloi haiki mahaki thawaina lairam lenda ingna chikna santi oina lainabagi damak ta minute ama 2 min na leptuna awabasu phongdok nakhi ngarang asi JCILPS head office ki convener obiramba kogi mingoni panjabda kogi BK moirang sana manung matam sadana laikhidabda koi JCILPS Jiribam branch ki member khuding mana nungai taba phongdokchari loinana laikhidrabagi imung manunggi awabadasu JCILPS Jiribam branch ki maikidagi saruk yajari loinana laikhidraba koi BK moirang sagi mahangna samasida Manipuri damakta kunai asigi damakta kathok piramba adugi damakta mahaki lehoriba mahaki awatpa si mensinbam namlaroi haiduna thamjari loinana mahaki thawaina lairamlenda ingna signa santi oina leirunabagi damakta JCILPS Jiribam branch na koina mikobamatan mahaki damakta Tanani Thoi Suba Manipur Legislative Assembly asigi Yankhaini Thoi Tamai AC gi NPP gi candidate oina chongthorak liba che ki khonbao meumai ngasi Tausem sub division ki manung chana leiba tabung ki khunja miamna saugatpa ki warep laukhre thawra maduta tabung ki chief chairman Khomjang Khongsai Tabung Village Authority ki Secretary J Thangboy Khongsai Bengai Village ki Secretary Lamsai Singson Paitol ki Social Worker Saidun Singson all Kaipundai Village ki Secretary Saithang Khongsai amati khu ki leader Kayasu Saruk Yaki Tatbung ki Khunja Singna Long Live NPP amati we support J ki Khonbao New Mai Hainasu slogan Lauki Ngarangsu Tamenglong district ki Yankhaini Thoi Tamai ST Assembly constituency ki Tolen village ki miphamda village chief Lam Kholun Haukipna Pangthok kadori batarani Thoi Suba Manipur general election 2022 da NPP ki mirep oina J ki Khonbao Miumai da khunja singna vote piragani haina village chief na lauthok khre Tayano district manduna atel ke tikhonbo ka terana long list niti diu yam laina topa mafam gasu thengnaram ni adu pha satna the padu lekso amphut tingle a ngeo piun kenjong lese pupi heading ata pumte tiutai ya mizo se 2022, I, the Secretary of Tabung Village Authority, hereby declare to vote for Sri Z. Kikhonbo Niumai, 52 Tamai Assembly Constituency in the coming general election 2022. We support long live. We support
Maitai laktagi athoiba saknai raba pungki wajaren nambram yai mesingha amati wajaren mutum chawbal singhana laikhidaba sida sonai kendra ki MLA mirep oikiba TMC ki luchingba Dr. Maimom Santi Kumar awa phongtokre Dr. Santi Kumar na luchingba khutpu amana laikhidraba wajaren ani ki sangai da chatuna awa maisa langhauriba yumgi myoy singi pukning thogat piba wahai kaya phongtok pi khibatana tana waja sing leiringai da Manipuri khonai gi aran thoram kaya mapung phan bikiba loinana lemjaningai oiba mana matum kaya phangkhibaki matangda wahai sing piduna laikhidrama wajaren singi thawai birel taibang mapungi khoya khada ingna chikna leirunaba thauni jakhre Dr. Santi Kumar na makhata na haiki badi nambram yaima amadi mutum chawbahal pungi lamda thoidok hendok na dhruba tara kumna ngalamba wajaren ni makoi ani laikhidaba ase mengkhatpa ngamroidaba hangpa amani khongchat asida laisram poiraiton Sabungbam Manichandra Pinita Mutum Amadi Prosenjet Susaruk Yaki Dr. Santi Kumana Lakpiduna Awa Ana Hangbi Rabagitamak Wajaren Chawbal Kimacha Nupa Rajen Singh Amadi Wajaren Yaima Singh Kimacha Nupa Sarat Singhana Tawmel Khangba Ut Lakhi Assam ki Chief Minister Dr. Himanta Biswa Sharma na haikre madudi lagliba 15 February ki matungda Assam da leiriba COVID ki mari leinaba curfew punamak lauthok lagani loinana public life normal sem lagani tawbatabu public sing mask amasung sanitizer masidi haptuna chatnaba haikani masigi matungda public ki life normal oiragani COVID ki athingba amatta thamlaroi कोविन पोर्टल दा कोविड-19 वैक्सीन की दमक आधार कार्ड मथौ ताररोय हाइना सुप्रीम कोर्ट की जस्टिस DY चंद्रचूड़ मिनिस्टर ऑफ हेल्थ एंड फैमिली वेलफेयर दा खंगलक्रे लोइनना ड्राइविंग लाइसेंस पैन कार्ड वोटर ID रेशन कार्ड हाइरिबा ID कार्ड सिंह असिदगी अमा लैरबदी वैक्सीन के दमक पुथोक पसु जागनी हाइना खंगनक्रे भारत की जवान तरेट अरुणाचल की कामेंग सेक्टर दा थीबा फंगद्रे थी हुंबगी थबक यामना कन्ना चतरी स्पेशल टीम अमा सेमदुना मफम अदुदा थी हुंबगी दमक एयरलिफ्ट तौखरे हाइना डिफेंस PRO तेजपुरना फोंगदोक्रे थौदोक अदु भूटान अमसुंग चाइना की ngमखैदा थोकिबनी त्रिपुरा की MLA सुदीप राय बर्मन अमसुंग आशीष कुमार शाह ngarang भारतीय जनता पार्टी दगी रिजाइन तौक्रे लोइनना मखोय अनि की रेजिग्नेशन लेटर सु त्रिपुरा की असेंबली की स्पीकर दा खुसिनखरे हाइरिबा MLA अनि असि कांग्रेस पार्टी दा जॉइन तौरब याय हाइना थाजनरी चाइना दा कोरोना थिंगनबगी दमक मखल मखल की थौरांग कया लौखटखरे जीरो कोविड पॉलिसी हाइना मिंगथोनबा मिशन असिगी मखादा चाइना की फ्रूट इंपोर्ट तौबा बिजनेसमैन सिंगदा अचौबा चैथेंग कया ओइरे मपान लेबाक की पुसिलकपा वही सिंह अमदी फ्रोजन फूड की पैकेट लिसिंग कंटेनर दा लाकपा अचा अथक सिंह चाइना की सरकार ना अकनबा मिडियंग सुथमक्रे मरम असिना खा एशिया की लौमी सिंगदा अचौब सेल थुम की फिबम दा अकनबा चैथेंग कया ओइरे चाइना की ngमखै की लम सिंह हाइबदी वियतनाम म्यांमार थाईलैंड की लाकपा कंटेनर ट्रक सिंह की ड्राइवर नुमित्रा मंगानी क्वारंटाइन तौबगी मथौ तागनी हाइनसु चाइना की सरकार ना खंगनक्रे श्रीलंका दा फाजिंदुना थमलुरबा भारत की गामी यांखै तरुक श्रीलंका सरकार ना थादोरखरे भारत की गामी सिंह अदु श्रीलंका के ngमखै चंगसिलुबदा फाजिंदुना थमलुबनी फाजिलुरबा गामी सिंह अदु की मरकता मियोय खरा कोविड पॉजिटिव ओइरुरे श्रीलंका की फॉरेन मिनिस्टर GL पेरिस ना न्यू दिल्ली दा हौखिबा फेब्रुआरी की तांग तरुकता वाफम मसिगी मतांगदा खनखरबनी ऑस्ट्रेलिया सरकार ना मखोगी ngमखैदा कोविड ना मरम ओइदुना लैरंबा अथिंगबसिंग अदु हांगदोकलगनी हाइना प्राइम मिनिस्टर स्कॉट मॉरिसन ना वैक्सीन लौख्रबसिंगबु मखोगी लेबाकता चंगलकपा यारगनी हाइना लाउथोक्रे।
Sanabungi Pau Inaugural Indian Open Throw Competition Pangthok Domestic Athletics Season Hodok Pagaloinana Neeraj Chopra na Olympic Gold Medal Laukiba Adubuning Singduna August Kitang Taret State Punamakta Ahanba National Javelin Day Event Pangthok Lagani Mamang Sahigi August Kitang Tareta Star Javelin Thrower Neeraj Chopra na Tokyo Olympic Games sa Leibakpokpa Ahanba Athletics ki Olympic Gold Lauki Amadi Athletics Federation of Indiana Neeraj ki panthung asibuning singba oina mahak na medal laukiba numit adubu National Javelin Day thauram pangthok na ba mamangda lauthok pa laikhrabani World Cup yauna lakliba major international tournament sing yenglaga hockey Indiana junior women's camp ki damak member kunthra homdogi core probable group ama thangza numita lauthokre member kunthra homdogi core group asi sports authority of India saina Bengaluru center da chayol ahom chupna chathagiba camp adudagi khangat kibani hockey India gi annual domestic tournament singda pikhiba masak thokpa performance sing Yenglaga player humpumanga ahanbagi oina camp ki damak khangat kibani makhoi humpumanga adudagi aroibo oina member kunthraum dogi core probable group asi semgat kibani Paulo Jere feedback channel na tabir basingbu amukana ikai khumna bauchari